Pausere yumpam oiba maru oiba pau khara update tawjari. Midaibo is the list sanbagi wafam lengang na firip loksano yet pigano. Midai Maidaibo scheduled tribe list yafam thokpa matam maduda. Larikso haibagi sang ka hena nemba constitution ki marum da khangdabana singbana yawjaroi haina yawkhidabane. Housing day is the list sanbagi kang londasu ahongba khara lakhiba ki matungina. Apiba criteria khara do yumpam orga is the list sanbagi wafam si lepkani haire. Maramaduna mitai maitai is the list sanbagi wafam si lekang na kanglor ki matungina lepsa sano. Yet bigano haina scheduled tribe demand committee of Manipur SDDC ki publicity secretary na faktorokle. Manipur Mia India ki fibanung da chandrigi maning tamba tongan ba ning thaupan ba ariba sahi lisingani hian bagi puari leipa lepa kamoirame ariba puari adu ngalingai matamdagi Manipur da khundamina rakhiba mitai kanglup khudingmaki apan ba puari ne adoga puari gi tangga gambada mitai na Hindu lining laukiba amadi makha tarakpada singin isil inaus na Christian lining laukiba laikre mitai na Hindu lining laujarbasu masagi laungai ki mausagi ariba sanabi singde Thadok sagona tuna lakle lining ama laubani jat on banate mitai wena dum laigani aujek mitai singi sel thungi pipam su thonguna wa ki phasalaktre Manipur India ki khwadi ki larba state singi manung da amawari mitai marakta mi khara mithoi mihanba nungaya faraga panamak fare aibe yaroi mitai furup kan bangam ga banate masigi mathakta honglak di background reality sing marwena mapanda ki mitop leptan sangselakpan mising ki ahong palakona mahusada ki leirakpa demographic balance da kai birakli masina mitai jawna Manipur ki yellow mising ki saktam amade hingbada ki basafu pirakli maramaduna haujikti mitai na masagi saktam ngakjanaba SD lista yawba haibasi tangai fade Manipur lengana su chumlaba maram charaba tawfam su thoklaba thabagasi akanba ihau sangselakpa ngai bidana amadi makadana theng thabidana athubara recommendation thabidana mitai bo is the list saranduna constitution ki ngaklo phangana da khona biyo masina yellow be mitai ki saktam kanbaga loina na yellow mesingi marak da constitution ki khena balaitana manaba amato ina nungsi chanaba heng kadanduna Manipur ki saktam soitana session hangani aire atopa pau amatana defense service ki phibam phagana bagi nambak financial power pinanaba India ki defense minister Rajnath na phangdokre Delegation of Financial Powers to Defense Services DFVDS 2021 gi matangda Defense Minister Rajnath ngasi New Delhi da pangthokpa thoram amadama khoigi phibam phagana ba revenue procurement power armed forces ni sinaragani haina phangdokre DFVDS 2021 gi pandamdi operation ki thausil thorang da hian asanba mediang thamduna sakti hengadhan ba makoi thabak thoram sing hiana laiba mong da punna thabak tominaba amade hena phibam phagathan bane ngasi pangthokiba mifam aduda sel thungi phibam hena phagathan duna di APDS ki headquarters sing makhada ki hawduna semdok lakpa athoba matam gi manungda warep lauraka thabak tawbagi thabak thak kodengmak hena phagathan bamongda samgalaga operation ki sem saba amadi thabak tawbada amadi athoba matamda tawba ngamba ka loina khwaidi ki faba mai phangba ngamnanaba hotnabane anboina miyang thomgadaba thausil asi field commander sing the financial power sinaba Madung dabada lan ki khuzugulai thampam sing mathau taba sing thamjen ba amate mathau tarko matamda mifam pangthokpa asine asigamba thawng si hiram khudimata kumjali sing ani taraga darukta defense service ki oina pangthokpa haugrabani ana magdo phangdokhe ngasi ki tharomatu da defense minister Rajnath na makhatana phangdokhibada DFV DS 2021 asi leba ka sikilenga ki ngaksel ki hiram da hena mapangal kangkathan ba amade leba ka sigi infrastructure sing hena phibam Fana thamdun leiriba ngaksel gi thausil sing semdoktuna mapangal kan baleba kamba ohan bani aike di FVDS 2021 asigi thausil thorang sing afaba amade sakhor bamong da semdokpana aikoi gi tawgadaba thabak kya thinthatuna leiriba ase hena khumang jangsin hanbatana tana leiriba sakti sing asi yenthoknaduna mafung phana thabak tawba ngamgane defense minister ramakhatana hojik leiriba India gi security system ase hena mapangal kangkhalagi amasung mawung amada atma divar gi thoram sing mafung phana pangthokle Lamdam masigi leiriba pothok sing khwadi afaba mongda sinaduna lamdam masigi stakeholder singna lengakta tengbang haningbagi yeng sing thangan ba bathau tai haina sumhana phangdokhe ngasi phangthoki ma mifam da chief of defense staff general Bipin Rawat chief of naval staff admiral Karambir Singh defense secretary Dr Ajay Kumar AMSA ministry of defense ki civil amsung military officials sing susarga ke
Poland Belarus ka taina pangam khoida state of emergency law thokre. Poland gi parliament lebak asida taina ba lebak asika taina ba Belarus ngam khoi faring the state of emergency law thokre. Parliament Prime Minister Mateusz Morawiecki na lawmaker singda Poland lasi Russia amade Belarus lebak ani da gen ga weba fiba mayong nare. Maram masina mamang zolda President Andres Duda law thoki state of emergency ado Parliament ayaba bibiu haizaki Prime Minister ki warol tarabam batung policy Parliament state of emergency salai bada ayaba pi khibane Poland communist lekha thadokra batung lebak asida amuk to thokitre mongda state of emergency law thor kibasi thingbangam da mongda migrant kya Poland da sangchilak pa yaba fiba mamba yawrak padagini Poland lebak ki ngamkai action bai basi lebak asiki thawdang ni Moscow amadi Belarus ki korong mens ani bakta Poland ki maning tambata kahelak pa yaba fibam ama sem saba aukre marmasina Poland digi ning tamba amadi security ngak sanab akanaba thawdang lokot patangai fadre aire Poland Lithuania amadi Latvia lebak homna Belarusian President Alexander Lukashenko bu Afghanistan Syria Iraq amade adai lebak kya dagi lakpa migrants sing ain kan lebak hom asida thajina ba honai ana maral siribane lebak hom asina Belarus President ki thong asi European Union na Belarus ki mathakta sanction thamba adugi laman kompo ina hybrid war ama sathabani aina maral sire state of emergency asi Moscow ma Belarus na lan ge sajil tawgadaba asi gam hiram amatada mari lain hade aire Poland ge state of emergency asna Poland amasung Belarus ngam khai paringi kilometer homna konba area da journalist changba thingba misam sing sangchin da mahuksak mathabit inkhang sathabada thingba leiragani aire Belarus tagi ain kaina Poland da sangchin da bakhona ba migrants sing Poland ngam khai paringda Belarus security service na asa athak pisa bagi mathakta sial gi mateng supangi aida aiba khangle aire laibak ama fan ba society amanunga henba haibasi leader sing gi thodang yamna chawi se minister laibak ama fan ba amadi society amanunga henba haibasi leader sing gi thodang yamna chawi aina Manipur gi se minister nongthombam beren sing na phangdokre wafam asi Manipur sarkar ki department of agriculture ki makhada mai Imphal bazar da Lupalak 697.70 changna nangna sakiba agro market sangka bagi tharamda athoiba mithunglen oina saruk yaraduna se minister en berenda wafam basi pangdoki bane mangna makha taraduna miam gilu singbu oriba punamangna hajen bagi thabak toklase sanglaba sahi kuntra ni fur ungi matam masida state asida lengak session tawtun lakhiba leader singna hajen duna madita tawtun lakhiba tagilamda masi hiram kudingda chothana lairam labane Ada bangasi di center da BJP ki lusing pa Narendra Modi na Prime Minister oire padagi hiram kudingda wada padaba sakot palam da mama oire state da sida zu BJP na lusing basung sina balengak asina telaba sahi mari makai asige manung da sing amasung tam ani ke marakda nungsi janan lai minabada natana hiram kaya da sakot lambi da jang na sangsele ana layang ki maram da miyam na thengna ramba awa kaya adu yenglaga CMST scheme asi outdok tan state da scheme bi lak mari makai rumda CMST card piduna layang ba ngamle scheme asin da lupa lakani fawba yauduna layang ba da sinari lairba imung manung gi miyo kyasu khotong chawa phangle loina Prime Minister Narendra Modi gi makhada Ayushman Bharat outdok tan lupa lak manga fawba ki senbam ana layang gi maram da sinabai halle state da sida su scheme asigi makhada miyo lak ahong gali sing kuntrarum khotong chawa phangle punabagasi center amasung state da anuba legang sasan asi lakhe badagi miyamna khotong chawa sing asi phangpangam libane Minister na hai malem pumbada sandok tu na misimina awa anak kya taliba COVID-19 laisada si lengak asina puksen sengna yamna kanna miyam kitamak mang thana songtok tu na huana padagi laisada si mapung phana thengna bangamle state asida oxygen plant lengak kiweba leramde lana oxygen plant ani khak lerami maduna state asida laisada si thengna bada oxygen ki output leramba du lengak da singa masung tamda anoba oxygen plant kya lingkat padagi oxygen ki awat padu kokan bangamle COVID-19 laisada sidagi miyam gi ponsi kan bangamle masih punabagasi lenga kasina miyam ki tamak poksen sengna huana bagi maine ngasi ki tharmadu da agri minister olu khoi amsung deputy speaker K Robindro jawna tongan ba official singsu sarwyaki ado papau amadana jesina series of instructions ba aukre MSPDCL amasung EDM employees singi tare suba ROP lising di taraga mapan government sanhanda bagi tambak JAC amaseng kibaga loinana series of strikes thaba ngasi dagi aukre nauna sem kiba JAC asuna law kiba warip ki matungina ngasi dagi Kaisampat Power House gate ta dana phamdana janing daba phongdokre JAC asina taliba pidrabadi hayang dagi corporate office
division office prepaid counter sing thong lon bagi khongjang changjin ba huragani aina khongjang aduda saruk yakhiba employee amana paumi sing da phongdoke JSN sangchiliba amadi taliba demand sing asilenga na tabi drabadi lagliba tang taradagi ses work strike hobaga loinara yam da mai piba amadi maintenance ki thabak punamaksu leblakani aire ngasidagi JSN sangchin ba hokiba khongjang aduda saruk yakhiba employee sing da maraba mieng thambiyo MSPDCL amasung MSPCL amasung MSPDCL gi demand tare chuba PU habana singba placard kya susin naki bagal hoina khongjang sangchiliba sing police na action ke Taliban na caretaker sarkar semduna mula Hachan Prime Minister oikre handakta Taliban ki fighter singna Afghanistan khodum chankraba matungda anauba sarkar ama semlagani aida lauthoki baga mari lainana Taliban na Afghanistan da caretaker sarkar ama semle aina lauthokre sarkar asigi Prime Minister Mullah Hassan oikre sarkar asida deputy Prime Minister ani laigane aman Mullah Abdul Ghani Paradharna atopa deputy Prime Minister aduna Mullah Abdul Malim na oigane sarkar asigi Supreme Leader na Habibullah na oigani hanadi Taliban gi political head asi Mullah Abdul Ghani Paradharna na oigani aina lauthokpa laikhrabane caretaker asigi Prime Minister Mullah Hassan asi Kandahar dagini magasi Taliban na sangchiliba khongjang asida asoba role laukibane Amaromda Afghanistan ki nupi kya na phone na tholukna Taliban ki mayokta protest rally saduna kholau sing laukhre yam khraba protester nupi sing aduda Taliban na nongmai kapsin badana tan akan ba mong da fu saibagi chauna asok apan yaure aire Amaromda Afghanistan ki machin chatpa wangang loi amana phongdo khibada Afghan land mising na Pakistan ki aropa province am wariba khwaidigi chawba Pansir Valley pura loksile haikre aduma border alliance ki kangpunadi wafamadu yakidre haire Maragasida housing haki mamang da phangkhiba pauda ngasi Manipur da COVID-19 da mioi chani humbogani pan positive oi bathengna loinana laisadas da ki me ohum da laikidre ngasi laikida ba makhoi ohum asi tharaga COVID-19 da sen khiba Manipur gi apun ba masing lising abaga jari pan sukna manga yaukre aroi da content sing asigi maroi ba pau khara asi ba pau tamjari ba Manipur local news YouTube channel amadi Facebook page asidagi yang biri punamak pathaga sari channel asina tomda kandarabadi subscribe tawbi 3% subscribe tawbi ramaloina like and share tawbu suka bi kan kamapo amuk hanna thaga sari